ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯂꯥꯏꯌꯦꯛ ꯑꯃꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯋꯥꯁꯛ ꯊꯨꯒꯥꯏꯕ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯐꯨꯡꯒꯥꯋꯥꯔꯤ ꯂꯥꯏꯌꯦꯛ ꯑꯃꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯋꯥꯁꯛ ꯊꯨꯒꯥꯏꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯃꯊꯧꯅꯥ ꯂꯩꯔꯕ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯁꯥ ꯇꯥꯟꯕ ꯆꯠꯄ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯁꯖꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯁꯒꯣꯜ ꯌꯥꯡꯅ ꯊꯧꯔꯛꯄꯅ ꯈꯪꯍꯧꯗꯅ ꯁꯣꯡꯂꯕ ꯎꯃꯪ ꯑꯃꯗ ꯃꯇꯣꯝꯇ ꯉꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯎ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯈꯣꯡꯂꯣꯏꯁꯤꯡ ꯑꯗꯨ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯎ ꯑꯗꯨꯒꯤ ꯏꯋꯥꯡ ꯋꯥꯡꯕ ꯎꯁꯥꯗ ꯌꯧꯕꯗ ꯎꯃꯪ ꯑꯗꯨ ꯑꯀꯤꯕꯒꯤ ꯃꯁꯛ ꯐꯪꯂꯕ ꯂꯥꯃꯩꯅ ꯉꯪꯗꯨꯅ ꯆꯥꯛꯄ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯎ ꯋꯥ ꯑꯃꯗꯤ ꯃꯣꯡꯁꯣꯡ ꯄꯨꯝꯅꯃꯛ ꯈꯨꯕꯥꯛꯅꯨꯡꯗ ꯄꯥꯏꯁꯤꯟꯗꯨꯅ ꯃꯩꯆꯥꯛ ꯐꯕ ꯃꯩꯔꯤ ꯑꯗꯨꯅ ꯎꯆꯦꯛꯁꯤꯡꯒꯤ ꯃꯍꯨꯝ, ꯁꯥꯁꯤꯡꯒꯤ ꯃꯀꯣꯜ ꯑꯃꯁꯨꯡ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯈꯨꯗꯤꯡꯃꯛꯄꯨ ꯌꯣꯠꯁꯤꯜꯂꯛꯂꯝꯃꯤ꯫ ꯁꯖꯤꯅꯆꯤꯡꯕ ꯁꯥꯁꯤꯡꯒꯤ ꯀꯥꯡꯂꯨꯞꯅ ꯑꯀꯤ ꯑꯈꯪꯅꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯃꯈꯜ ꯀꯌꯥꯒꯤ ꯎꯆꯦꯛꯁꯤꯡꯅ ꯅꯨꯡꯁꯥ ꯁꯣꯔ ꯐꯨꯜꯂꯕ ꯃꯩꯈꯨꯅ ꯂꯥꯎ ꯈꯣꯡꯂꯗꯨꯅ ꯃꯩꯅꯨꯡ ꯑꯗꯨꯗ ꯇꯥꯁꯤꯜꯂꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯑꯀꯤꯕꯒꯤ ꯃꯁꯛ ꯐꯪꯂꯕ ꯁꯛꯇꯝ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯀꯪꯂꯥ ꯄꯨꯡꯕ ꯑꯃ ꯎꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯄꯤꯛꯂꯤꯕ ꯃꯆꯥꯁꯤꯡꯕꯨ ꯀꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯁꯥ ꯄꯥꯟꯗ꯭ꯔꯤꯕ ꯄꯥꯝꯕꯩ ꯂꯩꯖꯗ꯭ꯔꯕ ꯅꯨꯡꯁꯤꯔꯕ ꯃꯆꯥꯁꯤꯡꯅ ꯃꯃꯥꯡꯃꯛꯇꯨꯗ ꯁꯤꯕꯗꯨ ꯎꯔꯒ ꯈꯣꯟꯖꯦꯜ ꯄꯤꯛꯅ ꯂꯥꯎꯔꯛꯂꯦ꯫ ꯂꯥꯕ ꯑꯃꯣꯝ ꯑꯅꯤꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯆꯥꯁꯤꯡꯕꯨ ꯊꯥꯡꯗꯨꯅ ꯄꯥꯏꯅꯅꯕ ꯆꯣꯛꯊꯕ ꯂꯩꯇꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯇꯧꯐꯝ ꯈꯪꯗꯅ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯄꯥꯏꯔꯝꯃꯤ꯫ ꯃꯩꯔꯤ ꯌꯥꯝꯅ ꯅꯛꯅ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯁꯥꯕꯨ ꯑꯃꯗꯤ ꯃꯆꯥꯁꯤꯡꯕꯨ ꯀꯟꯕ ꯉꯝꯕꯒꯤ ꯑꯁꯥ ꯎꯗ꯭ꯔꯕꯗ ꯃꯩꯔꯤ ꯑꯗꯨꯅ ꯃꯈꯣꯜ ꯅꯛꯅ ꯆꯥꯛꯄꯗꯨ ꯎꯔꯒ ꯑꯍꯜ ꯑꯣꯏꯔꯕ ꯀꯪꯂꯥ ꯂꯥꯕꯅ ꯃꯆꯥꯁꯤꯡꯕꯨ ꯀꯟꯅꯅꯕ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯀꯟꯕ ꯉꯝꯕꯒꯤ ꯄꯥꯝꯕꯩ ꯂꯩꯔꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯃꯁꯥꯕꯨ ꯀꯟꯖꯅꯕ ꯈꯨꯗꯣꯡꯆꯥꯕ ꯃꯐꯝ ꯑꯃ ꯌꯦꯡꯂꯒ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯆꯥꯁꯤꯡꯕꯨ ꯀꯟꯅꯤꯡꯕꯗꯒꯤ ꯑꯃꯣꯝ ꯑꯗꯨꯅ ꯃꯁꯥꯃꯛ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯥꯁꯤꯜꯂꯛꯈꯤ꯫ ꯀꯪꯂꯥ ꯑꯃꯣꯝ ꯑꯃꯗꯤ ꯃꯆꯥꯁꯤꯡ ꯊꯃꯣꯏ ꯁꯣꯛꯄ ꯈꯣꯟꯖꯦꯜꯒꯤ ꯃꯔꯛꯇ ꯑꯃꯨꯕ ꯃꯩꯔꯤ ꯑꯗꯨꯅ ꯌꯣꯠꯁꯤꯟꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯎꯊꯛꯇ ꯐꯝꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨꯕꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯁꯤ ꯎꯔꯨꯔꯒ ꯔꯥꯖꯀꯨꯃꯥꯔꯤ ꯊꯃꯣꯏ ꯁꯣꯛꯈꯤ ꯑꯃꯁꯨꯡ ꯁꯥꯎꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ, ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯁꯦ ꯃꯁꯥꯒꯤꯗ ꯈꯜꯂꯒ ꯌꯦꯡꯂꯤꯕ ꯑꯗꯨꯒ ꯀꯌꯥꯗ ꯄꯨꯛꯆꯦꯜ ꯁꯦꯡꯗ꯭ꯔꯤꯕꯅꯣ? ꯎꯆꯦꯛꯄꯨ ꯑꯣꯏꯔꯣ ꯁꯥ ꯅꯠꯇ꯭ꯔꯒ ꯃꯤ, ꯅꯨꯄꯥ ꯄꯨꯝꯅꯃꯛ ꯑꯁꯨꯝꯅ ꯆꯞ ꯃꯥꯟꯅꯩ꯫ ꯃꯁꯤꯗ ꯀꯔꯤ ꯑꯃꯃꯨꯛ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ꯫ ꯑꯩꯍꯥꯛ ꯃꯈꯣꯏꯒ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯔꯤ ꯊꯝꯂꯔꯣꯏ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯂꯨꯍꯣꯡꯂꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯊꯤꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯊꯨꯅꯃꯛ ꯎꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯔꯥꯖꯀꯨꯃꯥꯔꯤꯅ ꯆꯤꯡꯂꯦꯝꯅ ꯂꯩꯕ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛ ꯅꯨꯄꯥꯒꯤ ꯃꯃꯤꯗꯒꯤ ꯐꯥꯎꯕ ꯊꯥꯞꯅ ꯆꯦꯜꯂꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯗ ꯇꯁꯦꯡꯅ ꯍꯥꯏꯈ꯭ꯔꯦ ꯃꯍꯥꯛ ꯂꯨꯍꯣꯡꯂꯔꯣꯏ꯫ ꯃꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯑꯀꯤꯕ ꯐꯪꯂꯕ ꯋꯥꯔꯦꯞꯁꯤꯒꯤ ꯃꯔꯝ ꯈꯪꯕ ꯄꯥꯝꯂꯝꯃꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤ, ꯏꯆꯥꯅꯨꯄꯤꯅ
ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯨꯍꯣꯡꯂꯔꯣꯏ ꯍꯥꯏꯗꯨꯅ ꯈꯥꯡꯂꯤꯕꯁꯦ ꯃꯁꯤꯒꯤ ꯃꯔꯝ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯇꯕ꯭ꯔꯥꯅꯦ? ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯆꯨꯝꯕꯅꯤꯗꯣ ꯂꯥꯏꯅꯤꯡꯊꯧ, ꯅꯅꯥꯏꯁꯨ ꯏꯆꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯑꯩ ꯋꯥꯗꯕ ꯉꯝꯗꯦꯗꯣ꯫ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯀꯔꯤ ꯂꯩꯕꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯂꯨꯍꯣꯡꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯣꯗꯣ ꯅꯅꯥꯏ ꯏꯆꯥꯒꯤ ꯄꯨꯛꯅꯤꯡ ꯈꯪꯗꯣꯛꯆꯔꯛꯀꯦ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗꯤ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯔꯝ ꯃꯍꯥꯛꯅ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯀꯥꯡꯊꯣꯛꯇꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯍꯥꯛꯀ ꯂꯨꯍꯣꯡꯕ ꯄꯥꯝꯕ ꯔꯥꯖꯀꯨꯃꯥꯔ ꯃꯈꯩꯗꯤ ꯅꯤꯡꯕ ꯀꯥꯏꯅ ꯍꯟꯗꯣꯛꯅꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯌꯥꯝꯅ ꯐꯥꯎꯕ ꯂꯥꯏꯌꯦꯛꯄ ꯑꯃ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧꯒꯤꯗꯃꯛꯇ ꯑꯊꯣꯏꯕ ꯂꯥꯏ ꯀꯌꯥꯃꯔꯨꯝꯁꯨ ꯌꯦꯛꯂꯝꯃꯤ꯫ ꯊꯥ 2 ꯂꯩꯔꯒ ꯅꯣꯡꯃ ꯃꯔꯝꯗ ꯍꯟꯈꯤꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯍꯥꯏꯐꯦꯠꯇꯪ ꯎꯈꯤꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯐꯖꯕꯅ ꯂꯥꯏꯌꯦꯛꯄ ꯑꯗꯨꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯨꯝꯍꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯂꯥꯏ ꯌꯦꯛꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯄꯤꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒ ꯃꯇꯝ ꯈꯔ ꯌꯦꯠꯅꯔꯕꯒꯤ ꯃꯇꯨꯡꯗ ꯋꯥꯐꯝ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤꯅ ꯌꯥꯕꯤꯔꯛꯂꯝꯃꯤ꯫ ꯏꯪꯅ ꯇꯞꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨ ꯂꯥꯏ ꯑꯣꯏꯅ ꯌꯦꯛꯂꯝꯃꯤ꯫ ꯂꯥꯏ ꯑꯗꯨ ꯌꯦꯛꯄ ꯂꯣꯏꯔꯒ ꯔꯥꯖꯀꯨꯃꯥꯔꯤꯗ ꯄꯤꯔꯝꯕꯒꯤ ꯃꯍꯨꯠꯇ ꯂꯥꯏꯌꯦꯛꯄ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯣꯏꯅ ꯊꯝꯖꯤꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯂꯥꯏꯌꯦꯛꯄ ꯑꯗꯨ ꯇꯨꯃꯤꯟꯅ ꯀꯣꯅꯨꯡꯒꯤ ꯁꯍꯔ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯥꯏꯌꯦꯛꯄ ꯑꯗꯨ ꯂꯩꯕꯥꯛ ꯑꯃꯗ ꯊꯨꯡꯂꯔꯦ꯫ ꯃꯐꯝ ꯑꯗꯨꯒꯤ ꯅꯤꯡꯊꯧꯅ ꯐꯖꯕ ꯂꯥꯏꯌꯦꯛꯁꯤꯡ ꯑꯗꯨ ꯎꯕꯗ ꯄꯨꯛꯅꯤꯡ ꯂꯨꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨ ꯂꯩꯔꯝꯃꯤ꯫ ꯂꯥꯏ ꯑꯗꯨꯒꯤ ꯃꯃꯜ ꯑꯣꯏꯅ ꯂꯥꯏꯌꯦꯛꯄ ꯑꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯃꯔꯨꯝꯁꯨ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯗꯨ ꯑꯆꯧꯕ ꯀꯥ ꯑꯃꯗ ꯊꯦꯠꯂꯝꯃꯤ꯫ ꯑꯎꯕ ꯈꯨꯗꯤꯡꯃꯛꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨꯅ ꯁꯨꯝꯍꯠꯄꯒꯤ ꯃꯟꯇ꯭ꯔꯅ ꯌꯦꯡꯅꯤꯡꯗꯨꯅꯇ ꯂꯩꯍꯟꯈꯤ꯫ ꯄꯨꯝꯅꯃꯛꯅ ꯑꯌꯦꯛꯄ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯥ ꯇꯥꯟꯕ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯄꯗ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯉꯥꯎ ꯂꯥꯏꯆꯨꯈ꯭ꯔꯦ꯫ ꯑꯄꯥꯝꯕꯅ ꯊꯨꯝꯍꯠꯂꯕ ꯔꯥꯖꯀꯨꯃꯥꯔ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯄꯨꯛꯅꯤꯡ ꯆꯪꯂꯝꯗꯦ꯫ ꯃꯔꯨꯞ ꯃꯄꯥꯡꯗꯒꯤꯁꯨ ꯇꯣꯉꯥꯟꯅ ꯂꯩꯈ꯭ꯔꯦ꯫ ꯀꯅꯥꯗꯁꯨ ꯋꯥ ꯉꯥꯡꯗꯦ꯫ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯤꯡꯕ ꯀꯥꯏꯔꯕ ꯑꯃꯒꯨꯝꯅ ꯀꯥꯗ ꯍꯤꯞꯇꯨꯅ ꯂꯦꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯛꯁꯤꯜꯂꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯔꯒ ꯅꯤꯡꯊꯧ ꯑꯋꯥꯕꯅ ꯊꯨꯝꯍꯠꯂꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯇꯨꯡꯗ ꯋꯥꯐꯝ ꯑꯁꯤ ꯈꯪꯂꯛꯂꯕꯗ ꯅꯤꯡꯊꯧꯅ ꯃꯆꯥꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯅꯈꯣꯏꯅ ꯑꯌꯦꯛꯄ ꯂꯥꯏ ꯑꯁꯤꯕꯨ ꯌꯦꯛꯈꯤꯕ ꯂꯥꯏꯌꯦꯛꯄ ꯅꯨꯄꯥ ꯑꯗꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯃꯍꯥꯛꯄꯨ ꯐꯪꯅꯅꯕ ꯊꯤꯔꯛꯎ꯫ マイケイ ꯈꯨꯗꯤꯡꯗ ꯆꯥꯏꯊꯣꯛꯇꯨꯅ ꯊꯤꯌꯨ꯫ ꯃꯍꯥꯛꯄꯨ ꯍꯦꯛ ꯐꯪꯕꯒ ꯀꯣꯅꯨꯡꯁꯤꯗ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯥꯏꯀꯩ ꯀꯌꯥꯗ ꯁꯟꯗꯣꯛꯇꯨꯅ ꯂꯥꯏꯌꯦꯛꯄ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯔꯤ ꯃꯈꯣꯡ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯈꯣꯡꯒꯨꯜ ꯂꯤꯕ ꯐꯪꯂꯝꯗꯦ꯫ ꯎꯏ ꯍꯥꯏꯕꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯀꯗꯥꯏꯗ ꯆꯠꯈꯤ ꯍꯥꯏꯕꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯍꯧꯗꯦ꯫ ꯔꯥꯖꯀꯨꯃꯥꯔꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯃꯥꯡꯁꯤꯜꯂꯛꯂꯦ꯫ ꯃꯅꯥꯛꯇ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯍꯦꯛꯇ ꯆꯪꯕꯁꯨ ꯌꯥꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯦꯛꯇꯃꯛ ꯁꯥꯎꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯅꯤꯡꯊꯧꯒꯤ ꯃꯟꯇ꯭ꯔꯤ ꯃꯀꯣꯛ ꯅꯤꯡꯊꯧꯒꯤ ꯏꯃꯨꯡꯒ ꯆꯥꯟꯅꯖꯕꯅꯤ꯫ ꯅꯣꯡꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯇꯨꯝꯗꯅ ꯃꯪꯂꯤꯕ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯨꯏ꯫ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯒꯠꯂꯛꯈꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯠꯂꯤꯕꯁꯦ? ꯃꯟꯇ꯭ꯔꯤ ꯃꯀꯣꯛ, ꯅꯍꯥꯛ ꯑꯩꯅ ꯐꯥꯁꯤ ꯇꯧꯗꯨꯅ ꯑꯉꯥꯡ ꯑꯣꯜꯍꯜꯂꯒꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯩꯒꯤ ꯌꯥꯊꯪꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯒꯤ ꯌꯥꯊꯪꯗꯤ ꯂꯥꯏꯒꯤ ꯌꯥꯊꯪꯒꯨꯝꯕꯅꯤ꯫ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯟꯇ꯭ꯔꯤ ꯃꯀꯣꯛ ꯑꯗꯨ ꯄꯥꯝꯕꯩ ꯂꯩꯔꯝꯗꯦ꯫ ꯅꯤꯡꯊꯧꯅ ꯋꯥꯐꯝ ꯑꯗꯨ ꯈꯪꯂꯛꯄꯗꯒꯤꯗꯤ ꯔꯥꯖꯀꯨꯃꯥꯔꯕꯨ ꯀꯧꯔꯝꯃꯤ꯫ ꯏꯆꯥ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯀꯤ ꯌꯥꯊꯪ ꯑꯗꯨ ꯀꯔꯤꯅꯣ? ꯑꯍꯜꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯕ
ꯅꯄꯟ ꯃꯟꯇ꯭ꯔꯤꯕꯨ ꯍꯦꯛꯇꯃꯛ ꯐꯥꯁꯤ ꯇꯧꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕꯗꯤ ꯈꯔ ꯈꯖꯤꯛ ꯍꯦꯟꯃꯟꯗ꯭ꯔꯥ? ꯏꯄꯥ ꯅꯤꯡꯊꯧ, ꯃꯁꯤ ꯅꯆꯥ ꯑꯩꯒꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯌꯥꯊꯪꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯏꯄꯥꯅ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯐꯝꯗ ꯐꯥꯁꯤ ꯇꯧꯕꯒꯤ ꯃꯇꯝ ꯑꯗꯨ ꯆꯍꯤ ꯈꯔꯗꯪꯗꯤ ꯁꯥꯡꯗꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯍꯥꯏꯖꯕ ꯑꯗꯨꯗꯒꯤꯗꯤ ꯐꯥꯁꯤ ꯇꯧꯕꯒꯤ ꯃꯇꯝ ꯑꯗꯨ ꯈꯔ ꯁꯥꯡꯗꯣꯛꯂꯝꯃꯤ꯫ ꯃꯔꯛ ꯑꯁꯤꯗ ꯃꯟꯇ꯭ꯔꯤꯅ ꯌꯨꯝꯒꯤ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯟꯍꯧꯅꯕ ꯑꯃꯁꯨꯡ ꯂꯩꯕꯥꯛꯀꯤ ꯑꯇꯣꯞꯄ ꯊꯕꯛ ꯈꯔ ꯁꯤꯟꯅꯍꯧꯕ ꯉꯝꯖꯅꯕ ꯃꯌꯨꯝꯗ ꯆꯠꯆꯔꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗ ꯑꯌꯥꯕ ꯌꯥꯊꯪ ꯅꯤꯖꯔꯛꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯃꯀꯣꯛꯅ ꯋꯥꯐꯝ ꯑꯗꯨ ꯃꯌꯨꯝꯗ ꯀꯅꯥꯗꯁꯨ ꯇꯥꯛꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛꯀꯤ ꯃꯔꯝꯗ ꯃꯁꯥꯅꯗꯤ ꯈꯪꯖꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯃꯄꯥꯒꯤ ꯑꯋꯥꯕ ꯃꯥꯟꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗꯒꯤꯗꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯊꯣꯛꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯗꯒꯤꯗꯤ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯑꯁꯥꯎꯕꯒꯤ ꯃꯔꯝ ꯑꯃꯗꯤ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯃꯔꯝꯁꯤꯡ ꯑꯗꯨ ꯈꯪꯈ꯭ꯔꯦ꯫ ꯃꯍꯥꯛ ꯌꯥꯝꯅ ꯃꯔꯧꯁꯤꯡ ꯂꯩꯕꯤꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨꯗꯒꯤ ꯃꯄꯥꯕꯨ ꯀꯜꯂꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯃꯍꯥꯛ ꯀꯣꯅꯨꯡꯗ ꯆꯠꯂꯒ ꯂꯧꯁꯤꯡ ꯇꯧꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯒ ꯎꯅꯔꯝꯃꯤ ꯑꯃꯗꯤ ꯃꯄꯥꯕꯨ ꯃꯇꯝ ꯈꯔ ꯄꯨꯟꯁꯤ ꯄꯤꯕꯤꯅꯕ ꯍꯥꯏꯖꯕ ꯑꯗꯨꯗꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅꯁꯨ ꯌꯥꯕꯤꯔꯛꯂꯦ꯫ ꯃꯔꯛ ꯑꯁꯤꯗ ꯈꯨꯗꯣꯡꯊꯤꯕꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨ ꯀꯅꯥꯅꯣ ꯈꯪꯗꯣꯛꯄꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯝꯅ ꯃꯔꯝ ꯆꯥꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯏꯍꯥꯟ ꯍꯥꯟꯅ ꯃꯍꯥꯛꯀꯤ ꯃꯁꯦꯡ ꯃꯔꯥꯡꯂꯝꯂꯕ ꯋꯥꯈꯜ ꯑꯗꯨꯒꯤ ꯃꯪꯂꯥꯟ ꯑꯗꯨ ꯃꯪꯐꯥꯎꯅꯔꯛꯄꯒꯤ ꯑꯁꯥ ꯑꯃ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯌꯥꯊꯪ ꯑꯗꯨꯕꯨ ꯃꯇꯝ ꯁꯥꯡꯗꯣꯛꯄꯗ ꯌꯥꯕꯤꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯍꯥꯟꯅꯒꯨꯝ ꯊꯕꯛ ꯇꯧꯔꯛꯂꯦ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯑꯣꯜꯁꯤꯡꯗ ꯅꯤꯡꯊꯧꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯏꯆꯥꯅꯨꯄꯤ, ꯅꯍꯥꯛꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯊꯧꯔꯝ ꯊꯧꯗꯥꯁꯤꯡ ꯑꯗꯨ ꯑꯌꯦꯠ ꯑꯄꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯃꯥꯏ ꯄꯥꯛꯆꯔꯛꯎꯀꯣ꯫ ꯅꯕꯨꯡ ꯔꯥꯖꯀꯨꯃꯥꯔꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯕꯨ ꯅꯍꯥꯛꯅ ꯊꯨꯡꯍꯟꯕ ꯉꯝꯖꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯔꯛꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯌꯥꯝꯅ ꯃꯈꯨꯠ ꯅꯥꯟꯅ ꯂꯥꯏ ꯌꯦꯛꯄ ꯍꯩꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯒꯨꯟ ꯂꯩꯔꯕ ꯂꯥꯏ ꯌꯦꯛꯄꯒꯤ ꯂꯥꯏ ꯑꯗꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯅꯧꯅ ꯌꯦꯛꯊꯣꯛꯂꯝꯃꯤ꯫ ꯅꯨꯄꯥꯒꯤ ꯃꯑꯣꯡꯗ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ ꯂꯥꯏ ꯌꯦꯛꯄ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯀꯗꯣꯝꯗ ꯆꯠꯀꯅꯤ ꯑꯃꯗꯤ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛ ꯃꯄꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯄꯥꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯑꯁꯤꯅꯤ ꯃꯟꯇ꯭ꯔꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯈꯜꯂꯤꯕ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯊꯥ ꯑꯃꯃꯨꯛꯇꯤ ꯂꯝꯕꯤ ꯉꯥꯎꯗꯨꯅ ꯀꯣꯏꯅ ꯑꯁꯨꯝ ꯆꯠꯂꯝꯃꯤ꯫ ꯎꯅꯕ ꯈꯨꯗꯤꯡꯗ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯂꯥꯏ ꯑꯗꯨꯗ ꯌꯦꯛꯂꯤꯕꯗꯨ ꯈꯪꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯊꯦꯡꯅꯗ꯭ꯔꯦ꯫ ꯆꯍꯤ ꯑꯃ ꯐꯥꯎꯕ ꯊꯤꯕ ꯐꯪꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯅꯤꯡꯕ ꯀꯥꯏꯔꯦ꯫ ꯅꯣꯡꯃꯗꯤ ꯌꯥꯝꯅ ꯊꯥꯞꯂꯕ ꯁꯛꯈꯪꯗ꯭ꯔꯕ ꯂꯩꯕꯥꯛ ꯑꯃꯗ ꯊꯨꯡꯂꯔꯦ꯫ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯅ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨꯒꯤ ꯃꯁꯛ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ꯫ ꯄꯨꯝꯅꯃꯛꯅ ꯌꯥꯝꯅ ꯊꯥꯖꯅ ꯍꯥꯏꯔꯦ, ꯃꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯁꯛꯇꯝꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯑꯆꯦꯠꯄ ꯋꯥꯁꯛ ꯑꯃꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯨꯍꯣꯡꯂꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈ꯭ꯔꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯗꯨꯛ ꯀꯤꯕ ꯋꯥꯁꯛ, ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯁꯥꯕꯤ ꯑꯣꯏꯗꯨꯅ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯁꯛꯂꯤꯕꯗꯤ ꯃꯍꯥꯛꯇꯤ ꯀꯔꯤꯒꯤ? ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯃꯥꯒꯤ ꯃꯄꯥ ꯃꯃꯥ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯟꯕꯤꯅ ꯐꯥꯎꯕ ꯃꯗꯨꯒꯤ ꯃꯔꯝꯗꯨ ꯈꯪꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯃꯥꯡꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯅ ꯋꯥꯁꯛ ꯆꯦꯠꯈꯤꯗꯨꯅ ꯂꯨꯍꯣꯡꯈꯤꯗ꯭ꯔꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯔꯥꯖꯀꯨꯃꯥꯔꯒ ꯂꯨꯍꯣꯡꯕ ꯌꯥꯍꯟꯒꯗꯒꯦ? ꯃꯁꯤ ꯈꯟꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫
ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯃꯠꯇꯁꯨ ꯃꯍꯥꯛꯀ ꯈꯪꯅꯕ ꯂꯩꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯧꯅꯥ ꯍꯟꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯄꯥꯝꯕꯩ ꯑꯃ ꯇꯧꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯛ ꯌꯧꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯀꯣꯅꯨꯡ ꯃꯌꯥꯒꯤ ꯌꯨꯝ ꯑꯃꯗ ꯃꯇꯝ ꯈꯔꯇꯪꯒꯤ ꯑꯣꯏꯕ ꯑꯌꯥꯕ ꯂꯧꯗꯨꯅ ꯂꯩꯁꯤꯜꯂꯦ꯫ ꯅꯨꯃꯤꯠ ꯆꯨꯞꯄꯗ ꯃꯆꯨ ꯑꯃꯗꯤ ꯇꯨꯔꯤꯒꯤ ꯂꯥꯏ ꯌꯦꯛꯇꯨꯅ ꯂꯩꯕ ꯑꯗꯨ ꯀꯣꯅꯨꯡꯗꯒꯤ ꯇꯁꯦꯡꯅ ꯎꯕ ꯐꯪꯂꯝꯃꯤ꯫ ꯇꯞꯅ ꯇꯞꯅ ꯀꯣꯅꯨꯡꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕ ꯑꯁꯨꯝ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯑꯌꯦꯛꯄ ꯂꯥꯏ ꯌꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯅꯥꯏ ꯊꯥꯗꯨꯅ ꯀꯣꯅꯨꯡꯗ ꯀꯧꯍꯜꯂꯝꯃꯤ꯫ ꯃꯗꯨ ꯎꯔꯒ ꯅꯤꯡꯊꯧ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯌꯦꯛꯄ ꯂꯥꯏ ꯀꯌꯥꯁꯨ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯑꯅꯧꯕ ꯁꯥꯔꯤꯕ ꯀꯣꯅꯨꯡꯗ ꯂꯥꯏ ꯌꯦꯛꯅꯅꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤꯗꯃꯛꯇ ꯁꯥꯔꯤꯕ ꯀꯣꯅꯨꯡꯅꯤ꯫ ꯃꯔꯛ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯀꯌꯥꯔꯛ ꯍꯟꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯦꯛꯊꯣꯛꯇꯨꯅ ꯄꯨꯔꯛꯈꯤꯕ ꯂꯥꯏ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯅꯤ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯊꯥꯖꯔꯝꯃꯤ꯫ ꯑꯅꯧꯕ ꯀꯣꯅꯨꯡꯒꯤ ꯐꯛꯂꯥꯡ ꯑꯗꯨ ꯂꯣꯏꯔꯕꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯂꯥꯏꯁꯤꯡ ꯌꯦꯛꯂꯝꯃꯤ꯫ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯄꯥꯜꯒꯤ ꯂꯩꯔꯨꯡ ꯁꯥꯕ ꯑꯌꯦꯛꯄ ꯂꯥꯏ ꯀꯌꯥꯅ ꯂꯩꯇꯦꯡꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯐꯝꯅꯥꯏꯕꯁꯤꯡꯅ ꯃꯥꯒꯤ ꯊꯕꯛ ꯑꯗꯨꯗ ꯌꯦꯡꯂꯔꯦ꯫ ꯃꯥꯒꯤ ꯍꯩꯁꯤꯡꯕ ꯊꯕꯛ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯇꯤꯡꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯂꯥꯏ ꯈꯨꯗꯤꯡꯃꯛꯀꯤ ꯑꯉꯛꯄ ꯋꯥꯍꯟꯊꯣꯛꯅ ꯂꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯂꯣꯟꯗ ꯁꯟꯗꯣꯛꯅ ꯇꯥꯛꯂꯝꯃꯤ꯫ ꯌꯦꯛꯂꯤꯕ ꯂꯥꯏ ꯈꯨꯗꯤꯡꯗ ꯀꯣꯅꯨꯡꯒꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯍꯦꯛꯇꯃꯛ ꯌꯦꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯔꯨꯞꯁꯤꯡ ꯑꯃꯗꯤ ꯃꯇꯥꯁꯤꯡꯁꯨ ꯌꯥꯎꯏ꯫ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯂꯨꯍꯣꯡꯅꯤꯡꯗꯕꯒꯤ ꯋꯥꯁꯛ ꯑꯗꯨꯒꯤ ꯃꯔꯝ ꯈꯪꯅꯤꯡꯕꯒꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯥꯏ ꯌꯦꯛꯂꯤꯕꯅꯤ꯫ ꯃꯍꯥꯛ ꯂꯥꯏ ꯌꯦꯛꯄ ꯍꯩꯕ ꯑꯃꯁꯨꯡ ꯀꯂꯥꯒꯤ ꯒꯨꯟ ꯃꯈꯣꯏꯒꯤ ꯊꯝꯃꯣꯏꯁꯤꯡ ꯈꯨꯗꯨꯝ ꯆꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯔꯣꯟꯕꯁꯤꯡ ꯑꯗꯨ ꯇꯥꯛꯊꯣꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯎꯃꯪꯗ ꯑꯉꯛꯄ ꯁꯛꯇꯝ ꯑꯃ ꯎꯔꯛꯈꯤꯕ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯍꯥꯏꯕꯁꯤ ꯄꯨꯛꯅꯤꯡꯗꯒꯤ ꯂꯧꯊꯣꯛꯈꯤꯕꯅꯤ꯫ ꯃꯁꯤꯃꯛꯅꯤ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯃꯛꯅ ꯈꯪꯅꯤꯡꯂꯤꯕꯁꯤꯁꯨ꯫ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯤꯅ ꯃꯤꯌꯥꯝꯒꯤ ꯐꯝꯐꯝꯒꯤ ꯐꯛꯂꯥꯡ ꯑꯃꯗ ꯁꯛꯇꯝ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯃꯑꯣꯡꯗ ꯂꯥꯏ ꯑꯃ ꯌꯦꯛꯂꯝꯃꯤ꯫ ꯂꯥꯏ ꯑꯗꯨꯗ ꯂꯥꯕꯒꯤ ꯑꯔꯦꯞꯄ ꯄꯨꯛꯆꯦꯜ ꯑꯃꯁꯨꯡ ꯑꯃꯣꯝꯒꯤ ꯇꯊꯛꯄ ꯄꯨꯛꯆꯦꯜ ꯑꯗꯨ ꯌꯦꯛꯂꯝꯃꯤ꯫ ꯀꯪꯉꯥꯒꯤ ꯃꯍꯨꯠꯇ ꯁꯖꯤ ꯁꯉꯥꯏ ꯑꯣꯏꯅ ꯌꯦꯛꯂꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯍꯨꯠꯇ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯃꯒꯨꯟ ꯂꯩꯔꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃꯒꯤ ꯁꯛꯇꯝ ꯑꯃ ꯌꯦꯛꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯔꯕ ꯔꯥꯖꯀꯨꯃꯥꯔꯅꯤ꯫ ꯃꯍꯥꯛꯄꯨ ꯎꯕꯗ ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏ ꯄꯤꯊꯣꯛꯅꯤꯡꯕꯒꯤ ꯁꯛꯇꯝꯅꯤ꯫ ꯂꯥꯏ ꯌꯦꯛꯄꯗꯨ ꯂꯣꯏꯔꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯃꯇꯥꯁꯤꯡꯒ ꯄꯨꯟꯅ ꯃꯥꯡꯒꯣꯜꯗ ꯂꯥꯏ ꯌꯦꯛꯄꯒꯤ ꯌꯥꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯏ ꯑꯗꯨ ꯌꯦꯡꯕ ꯂꯥꯛꯂꯦ꯫ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯦꯡꯂꯝꯃꯤ꯫ ꯂꯥꯏ ꯌꯦꯛꯄ ꯑꯗꯨꯕꯨꯁꯨ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯃꯩꯗ ꯁꯖꯤ ꯁꯉꯥꯏ ꯑꯃꯁꯨꯡ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯂꯥꯛꯂꯦ꯫ ꯃꯃꯤꯠ ꯀꯨꯞꯇꯅ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯈꯜꯂꯒ ꯂꯥꯏꯌꯦꯛꯄꯤ ꯑꯗꯨꯗ ꯍꯪꯂꯛꯂꯝꯃꯤ, ꯂꯥꯏ ꯑꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ? ꯃꯟꯇ꯭ꯔꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯇꯥꯟꯖꯥ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯃꯥꯡꯍꯜꯂꯝꯗꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯅꯅꯥꯏꯒꯤ ꯂꯥꯏ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯐꯝꯗ ꯇꯁꯦꯡꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯃꯃꯤꯅꯤ꯫ ꯅꯣꯡꯃ ꯃꯍꯥꯛꯅ ꯁꯥ ꯇꯥꯟꯕ ꯆꯠꯄꯗ ꯎꯃꯪ ꯑꯗꯨꯗ ꯃꯩꯔꯤꯂꯛꯇ ꯁꯛꯇꯝ ꯑꯃ ꯎꯔꯛꯈꯤ꯫ ꯃꯁꯤꯕꯨ ꯎꯔꯨꯕꯗ ꯑꯃꯣꯝꯒꯤ ꯑꯔꯦꯞꯄ ꯄꯨꯛꯆꯦꯜ ꯂꯩꯇꯕ ꯑꯃꯗꯤ ꯂꯥꯕꯒꯤ ꯑꯅꯤꯡꯕ ꯍꯣꯡꯗꯕꯕꯨ ꯃꯍꯥꯛꯅ ꯊꯥꯖꯕ ꯄꯣꯛꯂꯛꯈꯤ꯫ ꯃꯁꯤꯗ ꯑꯗꯣꯝꯅ ꯄꯨꯛꯅꯤꯡ ꯆꯪꯂꯝꯗꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯑꯋꯥꯕꯒꯤ ꯃꯔꯨꯞꯅꯤ꯫ ꯃꯁꯤꯗꯒꯤꯅꯤ ꯔꯥꯖꯀꯨꯃꯥꯔꯅ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯂꯥꯛꯈꯤꯕ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯅꯨꯄꯤꯁꯤꯡꯗꯒꯤ ꯑꯁꯥ ꯄꯨꯝꯕ ꯊꯥꯗꯣꯛꯈꯤ ꯑꯃꯁꯨꯡ ꯄꯨꯟꯁꯤꯗ ꯂꯨꯍꯣꯡꯕ ꯌꯥꯅꯤꯡꯈꯤꯗ꯭ꯔꯦ꯫ ꯁꯤꯡꯍꯥꯁꯟꯒꯤ ꯃꯄꯨ ꯑꯃꯗꯤ ꯋꯥꯌꯦꯜꯒꯤ ꯊꯧꯗꯥ ꯄꯨꯒꯗꯧꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯅ ꯋꯥꯔꯦꯞ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯄ꯭ꯔꯖꯥ ꯄꯨꯝꯕꯁꯨ ꯂꯣꯏꯅ ꯋꯥꯅꯔꯦ꯫ ꯐꯝꯅꯥꯏꯕꯁꯤꯡꯁꯨ ꯋꯥꯅꯔꯦ꯫
ꯃꯁꯤꯗ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯈꯪꯍꯧꯗꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯀꯌꯥꯗ ꯉꯛꯈ꯭ꯔꯕꯅꯣ? ꯂꯥꯕꯅ ꯍꯦꯟꯅ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ, ꯑꯗꯨꯒ ꯑꯃꯣꯝꯅ ꯍꯦꯟꯅ ꯂꯧꯅꯝ ꯍꯩꯔꯕ? ꯃꯁꯤꯒꯤ ꯑꯣꯟꯅꯕꯗ ꯑꯩꯅ ꯈꯜꯂꯨꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡ ꯑꯁꯦ ꯃꯤꯅꯝꯕꯅꯤ, ꯅꯝꯊꯥꯛ ꯍꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯎꯔꯦ, ꯃꯁꯤꯒꯤ ꯅꯥꯀꯟ ꯑꯅꯤ ꯂꯩ ꯍꯥꯏꯕ ꯑꯩꯅ ꯊꯧꯗꯣꯛ ꯑꯃꯈꯛ ꯎꯔꯨꯕꯅꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯟꯊꯍꯧꯗꯅ ꯐꯤꯔꯦꯞ ꯂꯧꯈꯤꯕꯅꯤ꯫ ꯃꯁꯤꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯈꯟꯊꯕ ꯇꯥꯔꯤꯕ꯭ꯔꯥ? ꯃꯟꯇ꯭ꯔꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯑꯩꯍꯥꯛ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ, ꯑꯗꯣ ꯃꯁꯤꯒ ꯆꯥꯡꯗꯝꯅꯕ ꯉꯝꯕꯤꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯁꯨ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯎꯖꯕ ꯉꯝꯂꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯃꯅꯨꯡ ꯌꯥꯝꯅ ꯀꯜꯂꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯆꯠꯇꯨꯅ ꯍꯥꯏꯔꯨꯒꯗꯕꯅꯤ, ꯃꯇꯝ ꯑꯗꯨꯗ ꯑꯩꯍꯥꯛꯀꯨꯝꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯁꯨ ꯍꯣꯡꯂꯛꯄ ꯌꯥꯏ꯫ ꯃꯍꯥꯛꯁꯨ ꯑꯩꯒꯤ ꯊꯧꯗꯣꯛꯁꯤꯅ ꯄꯔꯥ ꯑꯃ ꯑꯣꯏꯕ ꯑꯣꯏꯔꯁꯅꯨ, ꯃꯍꯥꯛꯅ ꯆꯤꯡꯅꯕ ꯂꯩꯇꯅ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤ ꯅꯩꯅꯔꯨꯕ ꯌꯥꯒꯅꯤ꯫ ꯇꯁꯦꯡꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯁꯨ ꯍꯣꯡꯕ ꯌꯥꯏ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯈꯜꯂꯨꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯍꯩ ꯌꯥꯜꯂꯕ ꯑꯗꯨꯗꯗꯤ ꯊꯃꯣꯏ ꯆꯣꯡꯕ ꯍꯧꯔꯛꯂꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯩꯒꯤꯗꯃꯛꯇꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ? ꯇꯁꯦꯡꯅ ꯌꯨꯝ ꯌꯧꯔꯒ ꯔꯥꯖꯀꯨꯃꯥꯔꯗ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯑꯃꯠꯇ ꯆꯤꯊꯗꯅ ꯑꯩ ꯄꯥꯎ ꯇꯝꯂꯨꯔꯒꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯂꯨꯍꯣꯡꯗꯕꯒꯤ ꯋꯥꯁꯛ ꯑꯗꯨ ꯍꯟꯗꯣꯛꯂꯦ ꯍꯥꯏꯕ ꯃꯌꯥꯝꯁꯨ ꯈꯪꯅꯔꯛꯂꯦ꯫ ꯌꯥꯝꯅ ꯊꯨꯅꯃꯛ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯄꯥꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯆꯤꯛꯅ ꯆꯥꯏꯅꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅꯗꯤ ꯑꯗꯣꯝꯗ ꯄꯨꯛꯅꯤꯡ ꯆꯪꯂꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯕꯨꯁꯨ ꯄꯥꯝꯂꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯃꯟꯇ꯭ꯔꯤ ꯃꯆꯥꯅꯨꯄꯤꯅ ꯌꯦꯛꯄ ꯂꯥꯏ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯅꯕꯅ ꯍꯦꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕꯒꯤ ꯑꯔꯣꯏꯕ ꯂꯩꯇꯦ꯫ ꯃꯍꯥꯛꯄꯨ ꯄꯥꯝꯖꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯃꯛꯅꯤ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ꯫ ꯃꯔꯝ ꯑꯗꯨꯅ ꯃꯔꯝꯗ ꯆꯠꯂꯒ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯊꯦꯝꯂꯨꯔꯒꯦ ꯑꯃꯁꯨꯡ ꯔꯥꯖꯀꯨꯃꯥꯔꯤꯒ ꯎꯅꯅꯕ ꯁꯤꯟꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯅꯨꯄꯤꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯄꯥ ꯑꯃꯁꯨꯡ ꯔꯥꯖꯀꯨꯃꯥꯔꯗ ꯃꯍꯥꯛꯀꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯁꯤ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯃꯟꯇ꯭ꯔꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯟꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯕꯅꯤ꯫ ꯏꯆꯥꯕꯨ ꯐꯪꯖꯕꯒꯤ ꯃꯍꯩ ꯉꯁꯤꯗꯤ ꯌꯥꯜꯂꯦ꯫ ꯏꯄꯥ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ! ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅꯁꯨ ꯈꯨꯗꯣꯜꯄꯣꯠ ꯄꯤꯗꯨꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯆꯠꯂꯨꯅꯕ ꯅꯣꯡꯃꯇ ꯐꯥꯎꯕ ꯄꯟꯊꯔꯝꯗꯦ꯫ ꯁꯦꯝ ꯁꯥꯗꯨꯅ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯅꯥꯏ ꯃꯁꯦꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨ ꯄꯨꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯂꯩꯕꯥꯛꯇꯨ ꯇꯝꯅ ꯈꯣꯡꯁꯥꯜꯂꯛꯂꯦ꯫ ꯃꯁꯤ ꯍꯥꯏꯕꯒꯤ ꯑꯃꯨꯛ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ꯫ ꯌꯥꯝꯅ ꯊꯨꯅꯃꯛ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯍꯥꯛꯄꯨ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯨꯞ ꯑꯣꯏꯅꯅꯕ ꯌꯥꯖꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯅꯤꯃꯛꯇ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯌꯦꯛꯄ ꯍꯩꯕ ꯑꯗꯨꯅ ꯂꯥꯏꯌꯦꯛ ꯑꯃꯗ ꯔꯥꯖꯀꯨꯃꯥꯔꯒꯤ ꯋꯥꯁꯛ ꯑꯗꯨ ꯊꯨꯒꯥꯏꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯂꯦꯞꯄ ꯂꯩꯇꯅ ꯄꯨꯔꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫